ꯑꯩ ꯇꯧꯔꯒꯦ ꯑꯗꯨꯏꯗꯣ ꯑꯩꯅ ꯀꯨꯝꯗꯕ ꯐꯤꯂꯝ ꯑꯩ ꯌꯦꯡꯗꯦ ꯁꯨꯃꯥꯏꯅꯗꯤ ꯃꯥ ꯍꯥꯏꯗꯣ ꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯨꯏ ꯄꯩꯁꯥ ꯊꯥꯗꯔꯒ ꯁꯦꯝꯃꯛꯄ ꯑꯗꯨꯗꯒꯤ ꯍꯥꯔꯗ ꯋꯥꯔꯛ ꯃꯌꯥꯝ ꯑꯗꯒꯤ ꯍꯣꯏ ꯃꯥꯡꯖꯔꯗ꯭ꯔꯥ ꯍꯥꯏꯅ ꯀꯞꯆꯔꯤꯅꯤꯀꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯣꯡꯗꯣꯛꯏꯅꯤ ꯍꯜꯂꯣ ꯒꯥꯏꯁ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯑꯗꯣ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦꯀꯣ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏ ꯀꯥꯟꯗ ꯍꯟꯗꯛ ꯃꯤꯌꯥ ꯆꯧꯙꯨꯔꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯅꯤꯀꯣ ꯑꯗꯨꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯁꯦ ꯈꯔ ꯀꯃꯦꯟꯠꯁꯤꯡꯗꯣ ꯄꯥꯊꯣꯛꯆꯔꯒ ꯑꯗꯨꯒ ꯔꯤꯌꯦꯛ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯦꯝꯒꯗꯣꯏꯕꯀꯣ ꯑꯗꯣ ꯍꯧꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕꯗ ꯀꯔꯤꯅꯣ ꯍꯥꯟꯅ ꯌꯦꯡꯍꯟꯖꯔꯝꯒꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯀꯨꯝꯗꯕ ꯐꯤꯂꯝ ꯑꯩ ꯌꯦꯡꯗꯦ ꯑꯩꯅ ꯀꯨꯝꯗꯕ ꯐꯤꯂꯝ ꯑꯩ ꯌꯦꯡꯗꯦ ꯑꯗꯣ ꯁꯤ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯀꯨꯝꯗꯕ ꯐꯤꯂꯝ ꯃꯥ ꯌꯦꯡꯗꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛꯁꯦ ꯚꯥꯏꯔꯦꯜ ꯆꯠꯂꯛꯑꯦꯀꯣ ꯃꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯇꯧꯕꯗꯨꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄꯅꯤ ꯃꯥ ꯃꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯖꯕꯅꯤꯀꯣ ꯁꯤꯁꯤꯗ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯥꯏ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯄꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯅꯔꯛꯑꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯤꯔꯤꯕ ꯋꯥꯟ ꯅ꯭ꯌꯨꯁ ꯐꯤꯜꯝꯒꯤꯗ ꯄ꯭ꯔꯤꯌꯥꯀantalaishram ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯒ ꯍꯥꯏꯖꯔꯛꯄꯁꯨ ꯎꯔꯦꯀꯣ ꯑꯗꯣ ꯌꯥꯝ ꯀꯞꯄꯦꯕ ꯃꯥꯁꯦ ꯑꯩꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯌꯦꯡꯕꯤꯒꯗꯧꯕ ꯐꯤꯜꯝꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯇꯥꯔꯒꯦꯠ ꯆꯍꯤ 3-4 ꯍꯣꯠꯅꯖꯔꯛꯄꯁꯤꯕꯨ ꯂꯣꯏꯔꯗ꯭ꯔꯅꯦ ꯈꯟꯕꯒꯤ ꯆꯤꯡꯅꯗꯕ꯭ꯔꯥ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯌꯦꯡꯍꯜꯂꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯨꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯁꯨ ꯀꯞꯄꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟꯗꯣ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯅ ꯀꯞꯄꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯕ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯂꯩꯔꯦ ꯐꯔꯦ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯆꯠꯊꯔꯛꯀꯦ ꯃꯥꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯁꯤꯒ ꯀꯃꯦꯟ ꯂꯥꯛꯄꯗꯨꯅꯤꯀꯣ ꯑꯩꯅ ꯄꯥꯊꯣꯔꯛꯇꯣꯏꯁꯦ ꯇꯨꯇꯨ ꯋꯥꯏꯔꯣꯛꯄꯝ ꯄ꯭ꯔꯤꯌꯥꯀantalaishramꯅ ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯁꯦꯝꯂꯝꯃꯦ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯑꯁꯤꯒꯨꯝꯕ ꯀꯟꯚꯔꯁꯦꯁꯟ ꯗꯤꯁꯀꯁꯟ ꯀꯅꯥꯝꯇ ꯇꯧꯔꯝꯈꯤꯔꯣꯏꯀꯣ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯃꯦꯗꯤꯌꯥꯗ ꯇꯁꯦꯡꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯣꯏ ꯃꯥꯒꯤ ꯀꯃꯦꯟꯁ ꯌꯥꯝꯅ ꯆꯨꯝꯃꯦ ꯄ꯭ꯔꯤꯌꯥꯀantꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯑꯦ ꯌꯥꯝ ꯆꯨꯝꯃꯦꯕꯀꯣ ꯃꯥꯍꯩꯁꯦ ꯁꯤꯡꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯅꯦꯛꯁ ꯃꯌꯥ ꯆꯧꯙꯨꯔꯤ ꯅꯠꯇꯦ ꯏꯒꯣ ꯆꯧꯙꯨꯔꯤ ꯃꯌꯥ ꯆꯧꯙꯨꯔꯤ ꯅꯠꯇ꯭ꯔꯦ ꯏꯒꯣ ꯆꯧꯙꯨꯔꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯀꯣ ꯍꯦꯟꯊꯣꯏꯕꯤ ꯅꯤꯡꯊꯧꯖꯝꯅ ꯄꯤꯔꯛꯄ ꯃꯌꯥ ꯆꯧꯙꯨꯔꯤ ꯅꯠꯇꯦ ꯏꯒꯣ ꯆꯧꯙꯨꯔꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯗꯤ ꯂꯩꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯁꯣꯐꯤꯌꯥ ꯖꯃꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯗ ꯄ꯭ꯔꯤꯌꯥꯀantlaꯒꯤ ꯃꯔꯝ ꯅꯠꯇꯦ ꯀꯞꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯄ꯭ꯔꯤꯌꯥꯀantla ꯀꯞꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯆꯍꯤ 2-3ꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯨꯏ ꯄꯩꯁꯥ ꯊꯥꯗꯔꯒ ꯁꯦꯝꯃꯛꯄ ꯑꯗꯨꯗꯒꯤ ꯍꯥꯔꯗ ꯋꯥꯔꯛ ꯃꯌꯥꯝ ꯑꯗꯒꯤ ꯍꯣꯏ ꯃꯥꯡꯖꯔꯗ꯭ꯔꯥ ꯍꯥꯏꯅ ꯀꯞꯆꯔꯤꯅꯤꯀꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯣꯡꯗꯣꯛꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯐꯤल्मꯗꯣ ꯑꯩꯁꯨ ꯉꯥꯏꯔꯤꯅꯤ ꯑꯊꯣꯏꯕꯤ ꯂꯩꯃ 9881 ꯃꯌꯥꯝ ꯐꯤल्म ꯌꯦꯡꯂꯔꯣꯏ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯒꯅꯨ ꯃꯌꯥ ꯌꯦꯡꯅꯤꯡꯗ꯭ꯔꯒꯁꯨ ꯄ꯭ꯔꯤꯌꯥꯀantlaꯒꯤ ꯍꯣꯠꯅꯖꯃꯜꯗꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯀantlaꯗꯤ ꯌꯥꯝ ꯇꯣꯏꯅ ꯐꯤल्म ꯄꯨꯊꯣꯛꯄꯁꯨ ꯅꯠꯇꯦ ꯃꯥꯗꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯄꯤꯕ ꯉꯝꯕ ꯐꯤल्म ꯄꯨꯊꯣꯛꯄ ꯃꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯕꯤꯒꯅꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯃꯥꯅ ꯑꯁꯤ ꯐꯤल्मꯁꯤꯅ ꯇꯥꯛꯅꯤꯡꯉꯤꯕ ꯋꯥꯍꯩꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯈꯔꯇꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯒꯅꯤꯅ ꯄꯨꯊꯣꯛꯏꯅꯦꯕꯀꯣ ꯍꯣꯏ ꯑꯩꯒꯤ ꯃꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯦꯛꯁꯁꯦ ꯄꯣꯁꯥꯡꯕꯝ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ 43 ꯃꯌꯥ ꯆꯧꯙꯨꯔꯤ ꯃꯁꯥꯅ ꯑꯣꯏꯅ ꯑꯦꯄꯣꯂꯣꯖꯥꯏꯁ ꯇꯧꯍꯟꯅꯤꯡꯉꯦ ꯄ꯭ꯔꯤꯌꯥꯀantla ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯍꯥꯔꯗ ꯋꯥꯔꯛ ꯆꯧꯙꯨꯔꯤꯗꯣ ꯑꯃꯨꯛꯇ ꯁꯦꯡꯇꯣꯛꯍꯜꯂꯣ ꯃꯥ ꯈꯔ ꯀꯥꯛꯄ ꯍꯦꯟꯃꯜꯂꯦ ꯅꯪꯒꯤ ꯀꯦꯔꯤꯌꯔ ꯃꯌꯥꯅ ꯃꯥꯡꯍꯟꯗꯣꯔꯦ ꯍꯣꯏ ꯁꯤꯁꯨ ꯌꯥꯝ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯃꯦꯟꯠꯅꯤ ꯃꯌꯥ ꯆꯧꯙꯨꯔꯤ ꯃꯁꯥꯅ ꯑꯦꯄꯣꯂꯣꯖꯥꯏꯁ ꯇꯧꯍꯟꯅꯤꯡꯉꯦ ꯍꯣꯏ ꯂꯥꯟꯕꯕꯨꯗꯤ ꯅꯠꯇꯦ ꯃꯥꯒꯤꯗꯨꯁꯨ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯃꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯆꯔꯤꯅꯤꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨꯗꯨꯒ ꯀꯣꯏꯁꯟꯗꯣ ꯍꯪꯉꯝꯗ꯭ꯔꯒꯗꯤ ꯆꯦ ꯃꯌꯥ ꯆꯧꯙꯨꯔꯤꯅꯁꯨ ꯑꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯥꯏꯔꯝꯃꯣꯏꯕꯀꯣ ꯀꯣꯏꯁꯟꯗꯣ ꯍꯪꯉꯨꯕꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯁꯨ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅꯗꯤꯀꯣ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯕꯕꯨꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯑꯣꯄꯤꯅꯤꯌꯟ ꯁꯤꯌꯔ ꯇꯧꯋꯤꯅꯤ ꯍꯥꯏꯗꯤ ꯀꯅꯥꯝꯇꯗ ꯃꯥ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯑꯗꯣ ꯅꯦꯛꯁ ꯄꯥꯔꯒꯦ ꯄꯤꯛꯇ꯭ꯔꯨ ꯕꯦꯃꯥ 8611 ꯄ꯭ꯔꯤꯌꯥꯀantlaꯒꯤ ꯐꯤल्म ꯍꯥꯎꯁꯐꯨꯜ ꯑꯣꯏꯅꯤ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯛꯄ ꯑꯁꯨꯛ ꯆꯍꯤ ꯅꯧꯔꯤꯕ ꯅꯪꯅ ꯑꯁꯨꯛ ꯂꯦꯚꯦꯜ ꯋꯥꯡꯅ ꯃꯅꯤꯄꯨꯔꯤ ꯐꯤल्मꯕꯨ ꯊꯥꯡꯒꯠꯄ ꯅꯪꯇꯅꯤ ꯋꯥꯟꯅꯦꯁ ꯋꯤꯠ ꯁꯥꯏꯟ ꯏꯟ ꯑꯋꯔ ꯍꯤꯁꯇ꯭ꯔꯤ
Don't worry, she cannot pull you down in one sentence. We support your hard work and dedication. You are newly shining star, my sweet brother. Priyakantade appreciate sisu hadi la Priyakantagi my honor jamaldo my hard work to hadi yam kanmalle yam hinmalle ado yamna swing basu pokpa film amani ado hoi soidana mai pakani mai pakasu isanu next lage don't jump Nivedita 468 mayagi film na te Priyakantagi film ni khalaga mayam support twbio stay strong bro hoi maya Choudhury film na te bakwa asise hadi wari se kaino na puthokpani ba da Priyakanta na puthokpani producer se ado che maya Choudhury na role tani ba puri se bakwa aduni wari hapo do che maya Choudhury ki khandrasu da Priyakantagi khalaga mayam yingbiro next lage Ninthoi Thongam 2483 mamit manase yung adana omai chinbi male yam phajabini haina khalido phajaramni adubo aidi suk heinade mai mamito hoi chume khara dudi maya Choudhury na magi interview tu tawi tu mamit manado khara adum di ꯑꯩꯈꯣꯏꯅꯕꯨꯗꯤ ꯑꯗꯨꯝ ꯌꯦꯡꯁꯜꯂꯨꯕ ꯅꯠꯇꯦ ꯑꯗꯣ ꯀꯃꯦꯟ ꯄꯤꯔꯛꯏꯁꯤꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯁꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯗ ꯁ꯭ꯇꯥꯏꯜ ꯍꯥꯏꯁꯦ ꯆꯠꯅꯕꯤꯅꯤꯀꯣ ꯑꯗꯨ ꯃꯤꯑꯣꯏꯕꯅꯁꯨ ꯇꯧꯅꯔꯤꯕꯗꯨꯅꯤ ꯑꯗꯨꯒꯤ ꯄꯨꯁꯄꯥ ꯈꯨꯃꯟ X028TS ꯅꯩꯗꯤ ꯅꯩꯍꯦ ꯑꯩꯗꯤ ꯌꯥꯝ ꯀꯜꯂꯛꯆꯩ ꯃꯥꯏ ꯈꯨꯀꯥꯛꯁꯦ ꯃꯤ ꯍꯥꯏꯁꯤꯗꯤ ꯑꯁꯨꯃꯥꯏ ꯍꯤꯡꯒꯗꯧꯅꯤ ꯍꯣꯏ ꯃꯤ ꯍꯥꯏꯁꯦ ꯏꯒꯣ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯃ ꯂꯩꯔꯒ ꯍꯤꯡꯕ ꯍꯧꯅꯩ ꯆꯨꯝꯃꯤꯀꯣ ꯀꯃꯦꯟꯁꯤ ꯑꯗꯨꯒ ꯅꯦꯛꯁꯇ ꯄ꯭ꯔꯦꯝ ꯖꯣꯏ 3613 ꯕꯣꯂꯤꯋꯨꯗꯀꯤ ꯁꯨꯄꯔꯁ꯭ꯇꯥꯔꯁꯤꯡꯒ ꯄꯨꯟꯕ ꯌꯥꯔꯦ ꯃꯦꯗꯥꯝ ꯀꯩꯅꯣꯗ ꯄꯤꯔꯛꯄꯅꯤ ꯆꯦ ꯃꯦꯌꯥ ꯆꯧꯙꯨꯔꯤꯗ ꯄꯤꯔꯛꯄꯅꯤ ꯕꯣꯂꯤꯋꯨꯗ ꯁꯨꯄꯔꯁ꯭ꯇꯥꯔꯒ ꯄꯨꯟꯕ ꯌꯥꯔꯦ ꯍꯥꯏ ꯅꯦꯛꯁꯇ ꯀ꯭ꯔꯣꯁ ꯀꯜꯆꯔ ꯐꯟ ꯃꯥꯅ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯕꯗ ꯀꯌꯥꯝ ꯀꯥꯏꯈ꯭ꯔꯒꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯇꯩ ꯐꯤल्म ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡ ꯀꯔꯤꯝꯇ ꯊꯥꯅꯗꯕ ꯇꯧꯕꯒꯤ ꯋꯥ ꯍꯥꯏꯗꯅ ꯃꯥꯅ ꯄꯥꯝꯖꯕ ꯐꯦꯚꯔꯦꯠ ꯒꯣꯀꯨꯜꯒꯤ ꯃꯃꯤꯡ ꯄꯜꯂꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯏ ꯃꯤꯠꯌꯦꯡ ꯌꯥꯝꯅ ꯈꯨꯃꯜꯂꯤ ꯍꯣꯏ ꯆꯨꯝꯃꯤ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯣ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯣ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯁꯤꯗ ꯀꯩꯁꯨ ꯍꯦꯟꯖꯟꯅ ꯑꯀꯥꯏꯕ ꯑꯣꯏꯗꯕ ꯍꯥꯏꯅꯗꯤ ꯈꯜꯂꯤꯀꯣ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯀꯔꯤ ꯈꯜꯂꯤꯕꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯩꯁꯨ ꯊꯦꯝ ꯗꯦꯕꯤ 3421 ꯚꯟ ꯕ꯭ꯂꯣꯛ ꯃꯇꯝꯗ ꯂꯝꯕꯤ ꯁꯣꯔꯣꯛ ꯆꯠꯄꯗ ꯑꯊꯤꯡꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯁꯤꯁꯤꯄꯤꯌꯨ ꯈꯥꯡꯄꯣꯛꯄꯤ ꯁꯥꯏꯠꯂꯣꯝꯗ ꯑꯃꯨꯛꯇꯪ ꯁꯤꯗꯤ ꯀꯩ ꯍꯥꯏꯗꯣꯔꯤ ꯁꯤꯁꯤꯄꯤꯌꯨ ꯈꯥꯡꯄꯣꯛꯄꯤ ꯁꯥꯏꯠꯂꯣꯝꯗꯗꯤ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯒꯤ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏ ꯑꯝꯇ ꯌꯦꯡꯉꯨꯔꯣ ꯆꯦꯃꯦ ꯆꯧꯙꯨꯔꯤꯗ ꯍꯥꯏꯔꯛꯄꯅꯤ ꯁꯨꯞꯂꯦꯛ ꯁꯤꯇꯤ 12345 ꯏꯃꯣꯏꯅꯨꯗ ꯂꯧꯔꯤꯕ ꯔꯣꯜꯗꯨ ꯍꯩꯅꯔꯝꯒꯗ꯭ꯔꯥ ꯃꯁꯤꯕꯨ ꯄ꯭ꯔꯤꯇꯝꯒꯤ ꯅꯨꯄꯤ ꯁꯥꯕ ꯄ꯭ꯔꯦꯃꯥꯁꯣꯔꯤꯒꯤ ꯔꯣꯜꯗꯨ ꯑꯣꯏꯅ ꯑꯦꯛ ꯇꯧꯔꯝꯕꯗꯤ ꯄꯛꯆꯅꯤ ꯍꯣꯏ ꯏꯃꯣꯏꯅꯨꯗꯤ ꯌꯥꯝ ꯐꯖꯅ ꯂꯧꯔꯦ ꯆꯦꯃꯦ ꯆꯧꯙꯨꯔꯤꯅ ꯂꯧꯔꯤꯕ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯔꯤꯕ ꯔꯣꯜ ꯀꯩꯀꯥ ꯃꯃꯧ ꯅꯨꯄꯤꯗꯨꯗ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯒ ꯇꯥꯛꯄꯤꯐꯝ ꯑꯃ ꯊꯣꯛꯄ ꯍꯥꯏꯗꯤ ꯂꯧꯁꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯔꯣꯜ ꯑꯃꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯄꯨꯔꯤꯗꯣ ꯄ꯭ꯔꯦꯃꯥꯁꯣꯔꯤꯒꯤ ꯔꯣꯜꯗꯣ ꯑꯣꯏꯅ ꯄꯨꯍꯟꯅꯤꯡꯉꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯤꯁꯤꯅ ꯍꯥꯏꯕꯅꯤ ꯅꯦꯛꯁꯇ ꯑꯃꯨꯛ ꯕꯦꯅꯤꯁꯤꯌꯥ ꯃꯣꯏꯔꯥꯡꯊꯦꯝ ꯃꯣꯏꯔꯥꯡ 263 ꯃꯥꯒꯤꯁꯦ ꯁꯣꯏꯈꯤꯕ ꯑꯣꯏꯔꯒꯅꯤ ꯌꯥꯝ ꯂꯥꯟꯅꯁꯨ ꯂꯧꯔꯨꯅꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯈꯤꯕ ꯃꯥꯟꯗꯦ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯈꯤꯕ ꯃꯥꯟꯗꯦꯀꯣ ꯂꯥꯟꯅ ꯂꯧꯔꯨꯅꯨ ꯃꯌꯥꯝ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯍꯥꯏꯗꯤ ꯀꯃꯦꯗꯤ ꯃꯇꯦꯛ ꯑꯃꯈꯪꯕꯁꯦ ꯈꯜꯂꯝꯒꯦꯀꯣ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯦꯡꯅꯔꯨꯔꯒ ꯑꯗꯣ ꯌꯦꯡꯍꯜꯂꯒꯦ ꯌꯥꯎꯗꯕ꯭ꯔꯥ ꯐꯦꯚꯣꯔꯥꯏꯠ ꯃꯅꯤꯄꯨꯔꯤ ꯐꯤल्ꯝꯗꯤ ꯀꯔꯤꯅꯦ ꯍꯥꯏꯕꯤꯒꯅꯤ ꯏꯁꯥꯅ ꯀꯨꯝꯕ ꯑꯣꯏꯔꯣ ꯀꯨꯝꯗꯕ ꯑꯣꯏꯔꯣ ꯐꯦꯚꯔꯥꯏꯠ ꯀꯨꯟꯇꯤ ꯏꯁꯥꯒꯤꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯕꯦꯁ ꯏꯁꯥꯒꯤ ꯑꯣꯏꯅ ꯈꯟꯖꯕꯗ ꯍꯥꯏꯇꯥꯔꯦ ꯁꯤꯃꯗꯤ ꯑꯩꯅ ꯀꯨꯝꯗꯕ ꯑꯣꯏꯇꯥꯔꯗꯤ ꯁꯤꯅ ꯑꯩ ꯕꯦꯁ ꯇꯥꯔꯤꯁꯤ ꯕꯦꯁ ꯐꯤꯂꯝꯅꯦꯅ ꯈꯟꯖꯩ ꯀꯥꯏꯅ ꯈꯟꯕꯁꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝꯗꯤ ꯀꯔꯝꯕ ꯑꯩꯅ ꯌꯥꯝ ꯃꯇꯧ ꯀꯨꯝꯈꯤꯕ ꯃꯥꯜꯂꯦ ꯐꯤꯂꯝ ꯇꯧꯔꯦ ꯍꯥꯏꯕ ꯃꯥꯏꯁꯦ ꯀꯨꯝꯗꯕ ꯌꯥꯝ ꯃꯥꯜꯂꯦ ꯀꯨꯝꯗꯕ ꯍꯧꯖꯤꯛꯇ ꯑꯣꯏꯔꯁꯨ ꯃꯌꯥ ꯁꯤꯒꯤ ꯆꯧꯙꯨꯔꯤ ꯕꯦꯁꯅꯦ ꯃꯌꯥ ꯆꯧꯙꯨꯔꯤ ꯑꯩꯅ ꯀꯨꯝꯗꯕ ꯐꯤꯂꯝ ꯑꯩ ꯁꯥꯔꯤꯁꯦ ꯌꯦꯡꯗꯦ ꯌꯥꯝ ꯃꯥꯟꯕ ꯆꯥꯔꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯂꯩꯔꯦ ꯃꯇꯦꯛꯁꯤꯃ ꯂꯩꯔꯦ ꯑꯩ ꯑꯃ ꯇꯧꯔꯛꯑꯒꯦ ꯃꯥꯗꯣꯏꯗꯣ ꯑꯩꯅ ꯀꯨꯝꯗꯕ ꯐꯤꯂꯝ ꯑꯩ ꯌꯦꯡꯗꯦ ꯁꯨꯃꯥꯏꯅꯗꯤ ꯃꯥ ꯍꯥꯏꯗꯣ ꯃꯃꯤꯠ ꯃꯅꯥ ꯇꯧꯕꯗꯨꯗ ꯈꯔꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯍꯥꯏꯅꯤ ꯃꯤ ꯍꯥꯏꯁꯦ ꯁꯣꯏꯗꯕꯁꯨ ꯉꯝꯗꯦ ꯃꯤ ꯍꯥꯏꯁꯦ ꯂꯣꯏ ꯁꯣꯏꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯤ ꯀꯔꯤꯝ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦꯀꯣ ꯑꯗꯣ ꯀꯃꯦꯟ ꯈꯔ ꯃꯇꯦꯛꯇ ꯄꯥꯊꯣꯛꯏꯗꯨꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯐꯝꯗ ꯀꯔꯤꯝ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯗ ꯄ꯭ꯔꯤꯌꯥꯀantalaishramgi ꯐꯤल्ꯝ ꯋꯥꯟꯅꯦꯁ ꯐꯤल्ꯝꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨꯀꯣ ꯌꯦꯡꯕꯤꯗꯕ ꯇꯧꯒꯅꯨ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ